Kurumjari, ISCOM discussion timing tabi bukhai kibik punong pahan mukta taramok seri kai kunwachari inga sekona thamjagadori topic political vision of Manipur masibu kharana bagi dang terlengsin bagi bikai kunwajar guessing agiatani maklengsin nun laibire taramok sege Khetrime moja sant state secretary CFI moja sant pahan mukta taramok seri kai kunwachari thagachiroja mathang da oja Rakesh Mehubam advocate oja Rakesh pusu taramok seri kai kunwachari thagachiroja oja ai ahan basi oja sant da laksege oja ai khoi ki Manipur sida ikoi unrest situation lairiba aduga Manipur gi tongan ba political situation singsi charang na ba khuding maksi nga ki oina tho thokpada adugi mawong da tawbagi mawong la aduga khoi gi khangau da ne heta political gi charang na ba si nakal amadagi natra nakal amadagi heta lagna bu hona bagi mami si taba khoina uri maroina sem sintokpagi wafam sini hekta masigi mami ma urei se aduna khoi gi magi idealize weba adu conception political vision che masi aikoi Manipur da karamba mong da lairi karmain tori haibista han bagi oina kamain thambini kamai habini ranjit akoi rajniti sarangna bisi akoi 2017 da sakar sengi bido madu dagi adum hore semba sida mano oini aino oini masida tawna basida ko aduna madu yauri si 신도신 도시다 BJP 내셔널 리더십 때나 BJP 스테이트 리더십 실로 야오라버네요. 마탐데 거기 마루 바반데나 프레시노르 BJP세. 아주 내중간마다 마다 제 마이너리티 미드니 거기 마도 심세 오는 기세. 아주 되게 사람 없어도 네이버시나 하우지 저희 다리에 하이라버니 반상 실라버시 보다 adu sarano sum lei neba aduna ne handa makoi punna akoi khanu khalui moi ji yam phare moi mayam satana akoi memorandum ga pi dana khodan tok to se to memorandum ani yor moi pi di amana akoi huji to wirang ji amana makoi leadership sin bai yana da bagi madu aduna aina sum khanna BJP manung sida vertically nataba hoji sarkar ruling party manung sida tangkai madi ruling party leadership si yadaba yaure se koi khangeba manung BJP hoji leiba officially makoi 31 ni moi hoji leise aduga atei bi chungsela ko ni moi sawat pani aduna madu mangda 19 na yade na khabar phongi ba akoi ju phangi sign to khotpa social media la pase aduna makoi no mayam ju da aina chungkan da moi je akoi madugi tawbasida dum ademu akoina sunghanbada mantri meyam MLA meyam si sarkar si mayo ta hairama meyam si chupchap leire aduna masi angakpa ni moi madugi kano tawnaba tactics ama le matai akoi khangdaba aduna akoi yengkanda hoi tawrisini somna kandana sarkar si gi hunranga ngwa to mi kya amadi threat phangeba kana deno khangdaba bom thamamba nomai kapsilamba adai pharuba kholuba toruba ma complaint tobudagi yengna leine kitang tobуда phadrugi aduna akoi sium PM sida Manipur si yamna lu hai tare aduna aji praja myai mute siliba MLA sida mai pa ma ji phungdu pang moktaba mo tuminna phungdu su adu heta social media ra ke la koina madu heta tuminna lebiya da aduna si PM sida koi Manipur je rajit aismi kanda political gi yana da leiba moi masin conflict leiba sina akoi social conflict se masiru chaptho leana ai an ra on thamjai titana uzar kese koi ki social conflicts ne sum south thoraga di crime si increasing torkane na habi bi abra na tagra decrease torkane habi bi abra kamai than definitely adu di increase dawni maram de kedo ke bu akoi ki mi si akoi ki samaj da leiba si mi makhal loi shui afabasu patabasu aduna akoi ki social unrest ama leiba conflict ama leiba matam sida se auji leiba conflict si kangluk baring marak conflict ama leire hana sunaba mi miyam sire sahi ani farakadore asigumba tangkak sida masagi ojaba thiba kambu mayam sum thore aidi ai masigi irang si ai masi ai khuna ka duribuni natraga masi control tongnaba masi mayam ge interest ai si toge haiba du nataba sigi marak sida ko chungsilaga pasha talura se haidina
थोरको मयाम मा लेतब नति अदुना ngasi अखोई की इचम चमना दुकान फंबा अचौब कारबार तौब नतबदा अखोई लंबी नाकंदा दुकान फंबा फावबा वारे बहुसी नुंतीगी मोगी डिमांड मयाम सी खबसा खाइना बु होनबदा अदुना मसी तसेंगना जेन्युइन ओइबा ngasi अखोई की इरांग खांगनुक इरांग सिदा मसागी ओजब थादोक्तना मयुम थादोक्तना मयामगी मसी आई प्रजा अमोइना मसी तोबम थोई हाइदेना तौबा सिंग दुगी दमक्ता दरकार लेबा सेन की मतेंग नीबा लौबा याउदुब नते अदुगी इरोइनना मसी मरक्सिदसु अखोई लनाय पिसा तानबा मयाम थोरे एबा अदुबु प्रजा सिंगनदी मखोइदु अखोई एसिना लनाय पिसा तानबनी सिना असेंबा मयाम की थबक तौबुदुनी हाइबदु खंदोकनबगी अखोइदा नो हाउ लेबसु नतेदो चमनैदो अदुना असुम मतंगसिदा अदु हजु थेनरिबा प्रजा सिंग केनो अदुना अखोई से खंदोके हारती लेंगाना खंदोकदबनी अदु प्रजा सेक्शन खरना हजि करुगि मरंग मरक्ता अखोई पुपुथा मंगमद्रे ने हे सिडिन प्रोटेस्ट सिंबा करिने सिंबा अवाबा फोंदो इसे मसी मसीगी अचारब खुदम मनेबा अदुगा असु मतंगसिदा अखोई की लेंगाकना तौगदबा रोल सी यामने यामी हाइदी यस चुमे हजु लेरिबा लेंगाकसिना लेरिबा इरांगसी सबसाइड तौब ngamdre habasidi mayek senge adubu isigi irangsina maram oidana nakan thoraiba praja singda awawa piribese masisu lakshan badi sarkari mathowneba asungba singa sina free hand tharagadi akhoigi lawlessness ki changsi ya wangkhalakani maduna hayeng masi normalize tobu matamda matam henna changba aidi madu lakshanabo honabada se था अमदा यागदबुदु सही अमरम चंगपा अदगी मथक्ता असुमाइना अखोगी वादना पैसा तानबा अखोगी इरांग मरक्ता खुदोंग चाब लौब कांबु सिंसे मसीगी निशासी हलुइदोनी मतंगी मतुगिना मत सही सांगना चंगेरा चंगोइरा इरांग लोइहिनी अदुगा अदु असिगुम्बा मियोइसिंग असिगी मखोगी अखोगी प्रजादगी नंफु छापुदा पैसा लौबा खोटपगी वखलोन सिदी अदुम मखोई चूरगा लेहौनी अदुना मखोइना मसी मोंग अमा नत्रगा मोंग अमदा अदुम मखा चाना संदोक्तना लेहौनबगी केनोसि लाक्तुरिबनेबा अदुना सरकारना मसी यारिबा मखै थुना असुगुंबा सिंग असिदी लाक्सनबगी तंगाई फदबा लई अदु नत्रगदी हेना अखोइगी इरांग लोइग्रसु प्रजागी अवाबदी मखा ताना अदुम लेहौनबगी मसाक ओइगनी आई सुमाइना हामराउंडी थमजगे अखोई हुजिक मणिपुर की थोइबा था 18 हेलकदोरबा 19 हायरकदोइनी मसी वारोइसिनसी अथुबदो पोरकपा ngambagi एरिया तो हुजिक उद्रिबनिना द मरक्सिदा मणिपुर थोकलिबे इरांग मायोन खुदिंगमक येंगदुना सेंट्रल लेंगाकना लोइसिनबा होटनरी हाइबा अखोइगी मिनिस्टर ऑफ डेवलपमेंट की यूनियन मिनिस्टर ज्योतिरादित्य सिंधियाना कोई फोंदोरपा वाफम नारोल की थौदांगदा ngasi मियामना उनरी अदुगा लोइनना अखोई मतम खर लेपलुरबा कांदा अखोई निंगोन चाकोब नक्सलकपना हाइगदर करे हाइनी खंगौदना ngarangsi अखोई कौचुक्ता नोमै कापसलकपगी वाफम अमखक लैरी अदु स्वाइ मतंगसिदा सेंटरना मायोल खुदिंगमक फजना येंगसिनना लैरी ना हाइरगा इरांगसी लोइसिनबगी ममीदी सुमुदब थेंखांग कयारक्ता हेक्ता सिगुंबा नोमै कापसनबा दो कदौमै करी थोकदगे खंगदबगी एटमॉस्फियर अमखक उरगा लैबसे मसी कमाय थमिनी अनजि खै लाइबा थबकसे येंगसल्ली तौगनी हाइबसी नि खै लाइसे अना मसी थबकसी येंगसल्ली तौगनी हाइबा अखोइगी यूनियन मंत्री सिंधिया से नॉर्थ ईस्ट डेवलपमेंट की माजी मंत्री ने अदुगा माना अमुता लाक्ति मणिपुर मा मणिपुर इशूजी मा खनदना खोना कौदना खोतौना तौद्रिएबा मोइना हाइ सुम हाइफम थोएना सुम हाइबा माले मने अखोइना उदोरिदि मखोइ मनुंगदा हाइ येंगसिल्ली तौगनी अदु तौरी हाइबदु नतिएबा सि तौरी हाइबदुने अखोइना पामिदि से अखोइगी राकेशना हाइबदुने होइसि मतमदा लोएन उदर याम साथीना सोचिलकवा सिदेन सोचिले हाइबसि लैतिएबा अदुना आइना सुंगमदा मसिदा अखोइना येंगादा ममांगदा अखोइगी कनो तौरिदुनि पुलिस ऑफिसर मा मयुमदगी फारा तौरिदुनेबा
ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯅ ꯈꯣꯠꯁꯤꯟꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯗ ꯁꯔꯀꯥꯔꯁꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯂꯩꯕꯅꯤꯅ ꯑꯩꯅ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯁꯔꯀꯥꯔꯁꯤꯅ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯁꯧꯒꯠꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯍꯪꯕ ꯌꯥꯕ ꯑꯃꯅꯦꯕ ꯑꯗꯨꯅ ꯃꯣꯏ ꯁꯧꯒꯠꯂꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯁꯤꯒꯨꯝꯕꯁꯤꯗ ꯃꯗꯨ ꯐꯥꯔꯦ ꯄꯨꯜꯂꯤ ꯍꯥꯏꯕꯁꯨ ꯇꯧꯗꯣ ꯑꯗꯨꯅ ꯑꯩꯅ ꯁꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯐꯣꯔꯝꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯁꯨ ꯃꯣꯏꯁꯨ ꯍꯧꯖꯤꯛꯀꯤ ꯁꯥꯁꯟ ꯑꯁꯤ ꯃꯈꯥꯗ ꯂꯨꯆꯤꯡꯕꯁꯤ ꯀꯤꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨꯅ ꯁꯥꯊꯤꯔꯤꯁꯦ ꯃꯤꯅꯀꯣ ꯀꯤꯔꯛꯑꯗꯤ ꯃꯤꯁꯦ ꯍꯥꯠꯂꯛꯑꯦꯕ ꯀꯤꯕꯗꯒꯤꯅꯦꯕ ꯃꯤ ꯍꯥꯠꯅꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯅꯦꯠ ꯌꯥꯎꯔꯤ ꯃꯤꯅ ꯍꯥꯠꯂꯤꯕ ꯈꯣꯠꯄꯁꯤ ꯑꯀꯟꯕ ꯃꯤꯅ ꯍꯥꯠꯇꯦꯕ ꯑꯁꯣꯟꯕ ꯃꯤꯅ ꯍꯥꯠꯄ ꯁꯥꯎꯅꯤꯡꯗꯅꯕ ꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯑꯀꯟꯕ ꯃꯤꯅ ꯍꯥꯠꯄꯁꯤꯅ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃ ꯇꯧꯔꯒ ꯍꯥꯠꯄ ꯃꯣꯏꯅ ꯇꯧꯔꯤꯁꯤꯅ ꯑꯗꯨꯅ ꯑꯁꯣꯟꯕ ꯃꯤ ꯃꯌꯥꯝꯁꯤ ꯑꯩꯅ ꯁꯨꯝ ꯁꯔꯀꯥꯔꯁꯤ ꯁꯣꯜꯂꯤ ꯁꯤꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯁꯦꯟꯇꯔꯅꯁꯨ ꯃꯁꯤꯗ ꯑꯦꯛꯁꯟꯁꯤ ꯐꯖꯅ ꯂꯧꯗꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧꯅꯦꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯣꯏꯇꯥꯔꯗꯤ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯀꯧꯗꯅ ꯃꯅꯤꯄꯨꯔ ꯏꯁꯨꯁꯤꯗ ꯃꯕꯥꯅꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯇꯦꯂꯤꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯥꯗꯦꯕ ꯍꯣꯏ ꯑꯇꯣꯞꯄ ꯐꯪꯁꯟ ꯑꯃꯗ ꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯤꯇꯤꯡꯗ ꯐꯝꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕ ꯑꯗꯩ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯋꯥꯁꯛꯄꯗ ꯃꯁꯛ ꯍꯥꯏꯕꯤ ꯎꯅꯕꯗ ꯑꯇꯣꯞꯄ ꯑꯃꯅꯦꯕ ꯏꯁꯄꯤꯁꯦꯜꯂꯤ ꯃꯤꯅꯤꯠ 5-10 ꯐꯝꯃꯤꯟꯅꯗꯅ ꯇꯧꯕꯁꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯃꯃꯥꯡꯒꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯏꯕꯣꯕꯤꯒꯤ ꯃꯇꯝꯗꯗꯤ ꯄꯤꯠꯂꯥꯎ ꯑꯃꯒꯤꯐꯥꯎ ꯑꯣꯜ ꯄꯥꯔꯇꯤ ꯗꯤꯂꯤꯒꯦꯁꯟ ꯆꯠꯂꯒ ꯑꯩꯈꯣꯏ ꯎꯅꯩꯌꯦꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯦꯝ ꯕꯤꯔꯦꯟꯁꯨ ꯌꯥꯎꯔꯤꯕꯅꯦꯕ ꯃꯥꯁꯨ ꯑꯗꯨꯅ ꯌꯦꯡꯀꯥꯟꯗ ꯃꯥꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯄꯨꯔꯥ ꯑꯣꯟꯅꯕ ꯁꯦꯟꯇꯔꯁꯤꯅ ꯄꯨꯔꯥ ꯄꯥꯏꯈꯤꯕ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁꯀꯤꯗ ꯃꯇꯝꯗꯨ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯦꯜ ꯏꯕꯣꯕꯤꯗꯤ ꯁꯦ NSNIMꯒꯤ ꯃꯨꯏꯕꯥ ꯆꯪꯉꯛꯀꯅꯤ ꯍꯥꯏꯕꯗ ꯊꯤꯡꯕ ꯉꯝꯃꯦꯕ ꯃꯥꯗꯤ ꯁꯔꯀꯥꯔ ꯁꯦꯟꯇꯔ ꯃꯨꯛꯅꯕ ꯉꯝꯃꯦꯕ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯁꯤꯅ ꯃꯨꯛꯅꯕꯁꯦ ꯑꯃꯠꯇ ꯉꯝꯗꯕ ꯃꯥꯅ ꯃꯨꯛꯅꯔꯤꯁꯤꯅ ꯃꯥꯅ ꯃꯨꯛꯅꯕ ꯑꯝꯇ ꯂꯩꯇꯦ ꯑꯩꯅ ꯁꯣꯝꯗ ꯀꯨꯀꯤꯒꯁꯨ ꯃꯨꯛꯅꯗ꯭ꯔꯦ ꯃꯩꯇꯩꯒꯁꯨ ꯃꯨꯛꯅꯗ꯭ꯔꯦ ꯑꯗꯒꯤ ꯃꯥꯅ ꯃꯨꯛꯅꯔꯤꯁꯤ ꯑꯩꯅ ꯁꯤꯒꯨꯝꯕꯗ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯒ ꯃꯨꯛꯅꯔ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤ ꯅꯠꯇꯦꯀꯣ ꯃꯈꯣꯏ BJPꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯒꯤ MLAꯁꯤꯡ MPsꯤꯡ ꯑꯗꯨꯗꯒꯤ ꯃꯣꯏ ꯃꯤꯅꯤꯁꯇꯔꯁꯤꯡ ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯨꯛꯅꯕꯁꯦ ꯃꯁꯤꯅ ꯍꯦꯟꯅ ꯑꯩꯅ ꯈꯜꯂꯦꯕ ꯃꯥ ꯊꯕꯛꯁꯦ ꯐꯖꯅ ꯇꯧꯕ ꯎꯗꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯃꯥꯒꯤ ꯊꯕꯛꯁꯤ ꯃꯨꯛꯅꯕꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯕ ꯃꯨꯛꯅꯕ ꯁꯣꯁꯤꯌꯦꯜ ꯀꯟꯐ꯭ꯂꯤꯛ ꯂꯩꯔꯤꯕ ꯑꯗꯩ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯐ꯭ꯂꯤꯛ ꯂꯩꯕ ꯃꯌꯥꯝꯁꯤ ꯍꯣꯏ ꯁꯤꯁꯨ ꯅꯦꯆꯔꯦꯜ ꯑꯗꯨ ꯃꯗꯨ ꯄꯤꯛꯊꯍꯟꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯄꯤꯛꯊꯍꯟꯕꯗꯣ ꯑꯗꯣ ꯃꯁꯤ ꯄꯤꯛꯊꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯅꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯏꯁꯇꯦꯠꯅꯁꯨ ꯇꯧꯗꯦ ꯑꯗꯨꯅ ꯍꯥꯏꯅꯕ ꯂꯩ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯩꯅꯣꯗ ꯅꯤꯡꯊꯧ ꯄꯥꯟꯗꯕ ꯂꯩꯕꯥꯛꯇ ꯂꯩꯔꯨꯅꯨ ꯍꯥꯏꯗꯣ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯄꯥꯟꯗꯕ ꯂꯩꯕꯥꯛꯀ ꯃꯥꯟꯅꯔꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯃꯤ ꯀꯌꯥ ꯑꯃ ꯃꯅꯤꯄꯨꯔꯗ ꯕꯤꯖꯤꯅꯦꯁ ꯇꯧꯔꯝꯕ ꯀꯥꯡꯕꯨꯁꯦ ꯆꯦꯟꯅꯕ ꯍꯧꯔꯛꯑꯦꯕ ꯑꯗꯨ ꯊꯤꯀꯥꯗꯥꯔꯁꯨ ꯃꯄꯥꯟꯗ ꯇꯧꯕꯁꯦ ꯆꯠꯅꯔꯦꯕ ꯍꯧꯖꯤꯛꯁꯤꯀꯣ ꯑꯗꯨꯅ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯃꯗꯨꯒꯤ ꯐꯕ ꯐꯠꯇꯕꯁꯤꯅ ꯍꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯃꯤꯁꯤꯡꯁꯦ ꯀꯔꯕꯥꯔ ꯇꯧꯅꯤꯡꯗ꯭ꯔꯦ ꯁꯦꯟ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯗꯒꯤ ꯑꯃꯅ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯥꯏ ꯔꯣꯀꯦꯇꯤꯡ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯆꯦꯡꯒꯤ ꯃꯃꯜꯁꯦ ꯌꯧꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔ ꯐꯥꯏꯟꯗꯕꯨ ꯂꯨꯄꯥ 50-5 ꯌꯧꯔꯦꯕ ꯑꯗꯨ ꯃꯩꯇꯩꯁꯤꯡꯗꯤ ꯍꯨꯝꯐꯨ ꯍꯦꯜꯂꯦꯕ ꯑꯗꯨꯅ ꯁꯤ ꯇꯧꯔꯤ ꯃꯇꯝꯁꯤꯗ ꯄꯣꯠ ꯆꯩ ꯃꯃꯜ ꯇꯥꯡꯈꯠ ꯑꯗꯩ ꯑꯃꯅ ꯁꯤꯒꯤ ꯁꯔꯀꯥꯔꯁꯤꯒꯤ ꯃꯥꯌꯣꯛꯁꯤꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯃꯃꯜ ꯇꯥꯡꯕꯒꯤ ꯑꯟꯗꯣꯂꯟ ꯇꯧꯒꯦ ꯄꯥꯔꯃꯤꯁꯟ ꯄꯤꯌꯨꯗꯦ ꯂꯤꯃꯤꯠ ꯆꯥꯝ ꯆꯠꯀꯦ ꯄꯤꯗꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯃꯣꯏ ꯃꯥꯅ ꯌꯥꯕ ꯀꯥꯡꯕꯨꯗꯗꯤ ꯑꯔꯣꯟꯕ ꯄꯥꯔꯃꯤꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯔꯃꯤꯁꯟ ꯐꯣꯡꯅ ꯄꯤꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯠꯍꯟꯕ ꯈꯣꯠꯍꯟꯕ ꯑꯃ ꯇꯧꯍꯟꯕ ꯑꯗꯨ ꯑꯦꯁꯦꯝꯕꯜ ꯇꯧꯍꯟꯕ ꯌꯥꯝ ꯇꯧꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜꯂꯤꯁꯨ ꯑꯩꯈꯣꯏꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯗꯥꯕꯤ ꯇꯧꯗꯅ ꯃꯤꯌꯥꯝꯒꯤ ꯗꯥꯕꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯈꯕꯔꯗꯨꯗ ꯇꯧ ꯂꯩꯔꯦꯕ ꯁꯥꯟꯇꯁꯨ CPMꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯏꯅ ꯈꯕꯔꯗ ꯏꯁꯇꯦꯠꯃꯦꯟ ꯊꯣꯛꯇꯅ ꯂꯩꯔꯦꯕ ꯏꯁꯇ꯭ꯔꯤꯠꯇ ꯑꯩꯈꯣꯏ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯄꯥꯔꯃꯤꯁꯟ ꯄꯤꯗꯕ ꯑꯃꯇ ꯐꯥꯕ ꯄꯨꯟꯕ ꯇꯧꯕ ꯑꯗꯒꯤ ꯌꯨꯝꯗ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯈꯔ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯊꯥꯖꯤꯜꯂꯛꯄ 4-5 ꯔꯦꯠ ꯇꯧꯍꯟꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯊꯥꯖꯗꯦ ꯄꯨꯟꯁꯤꯗ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯁꯦ ꯑꯟꯗꯔꯒ꯭ꯔꯥꯎꯟꯁꯤꯁꯦ ꯑꯅꯤꯔꯛ ꯇꯥꯔꯨꯔꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯕꯤꯔꯦꯟꯒꯤ BJPꯅ ꯂꯨꯆꯤꯡꯕ ꯁꯔꯀꯥꯔꯁꯤꯒꯤ ꯃꯥꯌꯣꯛꯁꯤꯗ ꯑꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯌꯥꯅꯤꯡꯗꯕ ꯑꯗꯒꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯈꯔ ꯂꯩ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯕ ꯃꯣꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯊꯕꯛꯁꯦ ꯊꯤꯡꯖꯤꯜꯂꯛꯄ ꯃꯥꯅ ꯇꯨꯃꯤꯟꯅ ꯃꯥꯏ ꯃꯥꯌꯣꯛꯇ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯑꯗꯨꯅ ꯃꯣꯏꯁꯦ ꯍꯥꯏꯕ ꯉꯝꯗꯕ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯌꯥꯝꯁꯦ
ꯐꯣꯡꯅ ꯉꯥꯏꯍꯥꯛ ꯇꯧꯔꯁꯨ ꯍꯦꯛꯇ ꯌꯥꯅꯕ ꯃꯥꯜꯂꯤ ꯑꯗꯨ ꯃꯅꯨꯡꯗꯗꯤ ꯌꯥꯅꯗꯕꯁꯨ ꯑꯗꯨꯅ ꯁꯤ ꯃꯩꯒꯤ ꯆꯤꯡꯒꯨꯝꯕꯅꯤ ꯅꯣꯡ ꯄꯣꯈꯥꯏꯔꯛꯄꯗꯗꯤ ꯑꯩꯈꯣꯏ ꯔꯟꯖꯤꯠꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯗꯦꯟ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗꯅ ꯄꯣꯈꯥꯏꯔꯛꯀꯗꯧꯅꯤꯅ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯣ ꯉꯥꯏꯕꯗꯅꯦꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯥꯏꯕꯁꯨ ꯌꯥꯗꯕ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄꯗ ꯋꯥꯗꯣꯏꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅꯦ ꯑꯗꯨꯅ ꯏꯁꯃꯨꯠꯂꯤ ꯑꯩꯈꯣꯏꯒꯤ ꯁꯥꯁꯟ ꯇꯧꯗꯕ ꯏꯁꯃꯨꯠꯂꯤ ꯃꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯞꯁꯦ ꯐꯪꯁꯟ ꯇꯧꯗꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯌꯦꯡꯕꯤꯌꯨ BJPꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯔꯗꯥꯔꯒꯗꯣ ꯋꯥ ꯉꯥꯡꯗꯕ ꯀꯨꯏꯔꯦꯅꯦꯀꯣ ꯃꯥꯁꯦ ꯌꯥꯝ ꯉꯥꯡꯉꯝꯕꯅꯦꯕ ꯃꯥꯁꯨ ꯑꯗꯨꯅ BJPꯒꯤꯁꯦ ꯑꯗꯒꯤ ꯑꯃꯨꯛ ꯍꯣꯏ ꯃꯥꯅ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯥꯅ ꯉꯥꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯉꯥꯡꯍꯟꯅꯤꯡꯉꯦ BJPꯅ ꯌꯥꯝ ꯀꯟꯅ ꯑꯗꯨꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯄꯥꯔꯇꯤꯅ ꯈꯟꯕꯅꯤ ꯂꯤꯗꯔꯁꯤꯞ ꯍꯥꯏꯁꯦ ꯑꯗꯨ ꯂꯥꯁꯇ ꯄꯥꯔꯇꯤꯅ ꯈꯜꯂꯒ ꯂꯤꯗꯔꯁꯤꯞꯁꯤ ꯑꯩꯈꯣꯏꯒꯤ ꯈꯟꯈꯤꯕ ꯃꯤꯗꯨꯅ ꯄꯥꯔꯇꯤꯗꯣ ꯑꯃꯨꯛ ꯅꯝꯊꯔꯛꯄꯒꯤ ꯚꯥꯕꯇ ꯑꯗꯨꯝ ꯎꯏꯌꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯕꯤꯏꯡ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯆꯥꯎꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯁꯦ ꯃꯟꯃꯣꯍꯟꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯗ ꯆꯥꯎꯋꯤꯅ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤꯅ ꯑꯗꯨꯝ ꯍꯥꯏꯕꯗ ꯑꯗꯨꯝ ꯇꯧꯋꯤꯅ ꯁꯣꯅꯤꯌా ꯒꯥꯟꯙꯤꯅ ꯑꯃꯨꯛꯇ ꯆꯠꯇꯦ ꯀꯩꯅꯣꯒꯤ ꯃꯌꯨꯝꯗ ꯃꯟꯃꯣꯍꯟꯒ ꯀꯧꯔꯒ ꯍꯥꯏꯗꯤ ꯄꯥꯔꯇꯤꯅ ꯃꯊꯛꯇꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯀꯩꯅꯣꯒꯤ ꯁꯥꯁꯟ ꯇꯧꯔꯤꯕ ꯃꯤꯗꯨꯒꯤ ꯃꯊꯛꯇ ꯄꯥꯔꯇꯤ ꯂꯩꯒꯗꯧꯅꯤ ꯄꯥꯔꯇꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯂꯩꯒꯗꯧꯅꯦꯕ ꯑꯗꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯕ ꯑꯩꯈꯣꯏꯁꯤꯗꯤ ꯄ꯭ꯔꯖꯥꯁꯤꯁꯨ ꯋꯥꯔꯦ ꯑꯗꯨꯕꯨ प्रजासिंसिदी खासितन खांगी अदुना अइना सिम यंगाना हनकी 18 लोकसभा इलेक्शनसिदा खासितन कांगबुदो अखोगी कई हाइतारे ओपीरबा नेबीरा वारबा मियामदो अदुदी पुल्लेबा अखोगी बीजेपी मायोक्सि अदुनाने सिदानी मुते बीजेपी पोपोरिसे इरेस्पेक्टिव ऑफ मागी इथनिसिटी कास्ट क्रीड रिलीजन सेक्स लोइनमक तो येंगा इन हाइदेसि अदुना आई सुंगमदा नोंमै सुजोइसोदना सरकार जी तौर थबसिना अखोई मणिपुर से अवाफमना तागदाइजे अदुम खल्ली मथंग से कनोदा लाक्सिगे ओजा राकेश लाक्सिगे ओजा पॉलिटिकल विजन नमदा कोइने नीट ओइरिसि टू अंडरस्टैंड द वर्किंग ऑफ द स्टेट एंड ओके आइडियल गवर्नेंस द लिबर्टी इक्वालिटी राइट एंड जस्टिस मसी अखोइ द नीट सोइरि अदो हाइरिबा पुनमुक्सिंग असि फुल इम्प्लीमेंट तौरिब्रा ओजा शांतनदि हाइरि थबक अमा तौरनो होनबद मतमदा मचिन मेनब होनबा दुगा अखोइगी तोंगान तोंगान मखलगी खोंथांग लरokpa स्टेप थांगपगी वाफम ओजा शांतन पनबिरि एज ए पॉलिटिकल पार्टी की अखोइगी सेक्रेटरी मोइना अदो जादी अखोइगी लार्नेट ओइना लैबिबनी अदो लिबर्टी इक्वालिटी राइट्स एंड जस्टिस मसी अखोइ मियाम सिना मपुंग फाना फंगलिब्रा हाइबा वाफमसिदा कमाइ थंदिनि हाइनबलै करि हाइगेबु गणतंत्र चटपलै पाकता प्रजा सिंना सरकार कीरबा सरकार बु कीबगी ममी फौरबा मदो असेंब गणतंत्र की महाव फंगिबा अदुम सासोन मनती हायबा अदुगा गणतंत्र चटपा तसेंना चटपा हाबिसिददी प्रजा सरकार न प्रजा कीगदबा अदुगा प्रजा न सरकार कीब नतबा मसी ओइगदबनी हाय अदु मसीगी फिबमसी ngasi मणिपुरदा प्रजा सिंना अखोई ngangningba ngangwade adu ngangwadi kamai torokani haiba asigumagi ano amadi akiba amadi leirabra haina ai puning da phawi masimak akhoi ganatantra gi chatpasigi agi asengba mahau phangdaba haibudu ni haina ai thamjage aduga akhoi gi kenosi politician की विजन मसी मतंगदा आइना कदम थमजनिंगदा से मणिपुर से 1972 दगी कोई कोई कनोसी स्टेटहुड फंगदना कोई स्टेट की असेंबली लिंगदना खोतना कोई शासन तौरे अदु मतम सिदगी कोई से पॉलिटिकल विजन अछि कोई अंगातंगी एसे लबि सेमो अदु तौरला तौर हाबिदुना तबा सांगना अखोई चारोन सुरोन फाउबा काननबगी एसी तौगदमनी सुमाई तौगदमनी लंबी याथु असिन तौबा खोपा मयाम सि ओइदुनेबा अदुना असु उदां से समनाबदा एखोई केनोमा हॉस्पिटल कॉलेज म लिखबा जुमिनि मेडिकल कॉलेज मा रिम्स आरएमसी नावै तौना लेमा हुजिना रिम्स ओनखरे अदु मसी मतमदुगी रांति की लिसिंग बसिंगदुना अखोई हॉस्पिटल मणिपुर की चाखोनबु थौबु जुमिनि हाइना थमामे ngasi adum khoi praja kana ba phangi dana ko
asmai tawdana akhoi se university linkhalami Manipur University university on reso adi asumana sang over vision ama masi akhoi political vision je masi ne heba adu natadana oiroidabada se oiroidaba hare se khansari sugar mill oiroidaba chu kiam thoi Manipur da masina mill duda supply to ngamduri bra kamai to buno khansari sugar mill je amuk phawa market ta madudagi khansari sugar mill dagi sugar puthokdana thupjeng ro pasha mangan ba corporation mo on rimni adagi Manipur Cycle Corporation kaithinda Manipur Cycle Corporation puthokpa cycle mo yolamde adu madu tawno hunabda pasha mayam langthokre likewise adagi kari guli sabagi company chu le mi Manipur sarkar gi kano nilkuthi da adu chu pasha mayam mangalaga tokthoi asmai tokdana akhoi gi pasha mangalaga tokpa mayam ama leire mase adumba political vision leitaba thorang singdugi manungda challeba adu natadana akhoi gi sangna kano tokotaba di tung koina saron suno da kana gadaba potsing tobuduni afaba vision laiba political harisi adagi mukse hujik hujik lairiba akhoi gi lai mayam su akhangai sina hainari duni akhoi gi hujik tamiba lairi khutam si sarkar gi karmachari oinanaba lairi khutam ni aduga masana masabu thabak bijadana laik tambaluraga ma hingjinabagi lambi yatpa adu mo mahi tambagi mongdi oide habisi akhangai sina adum hainei adagi mu sarkar na hujik masana masabu thabak bijanaba khutsa haibagi training adu tawrini ada tawrini haina scheme macha macha tobo thengnai adagi se phi tubagi ha adu tobagi kaina aidi sungba kano singsi masina koigi kana ba piturisi yamna pikpa scale da aduga maduna akoigi madagi thorko pasaduna hingduri midu koi mapung phana maduna industrialist ama orengnabagi natraga akoigi achouba business hub ama likhatnabagi adudi kaya oidaba aduna aina thamjani moda masi vision leitebagi khudamni hena political vision leiba singna tawge haragadi akoi madugumba mukhoina tawriba scheme duna in the long run akoigi achouba business hub ama orengnabagi akoigi Manipur di nangi kari nangi Tata adegi nangi Ambani nangi leiba hojik Bharat ki yana to asuma medium da pokpa yadrabra ba haidi asigumbagi thak yogdraga su moi gumna akhoi ki masak thokpa aduga Manipur da kano to ba adi maduna akhoi praja mayam ma kana ba pige da ba adu magi wakhalon thokpa yanabagi adu magi mahi tambigi mong aduga tongan ba mokhoi sarkar gi policy program sing pakhatana tawbo chumi heba madu vision leiba adu mo political vision gi manung chandui neba adu nata bada nga ki akhoi gi bai thero pasadu kamai torga thungai ba yagadage haidena adagi mu kano to roidaba thabak to roidaba mida loan piba adi single roidaba adu ba pibagi mong tasengna tawdo midana hek phangdaba asung bagi mong sinataba tasengna khara yari gai akhoi gi kano to ba haitare chumna to godaba chumna haibidi maduna akhoi kana badu chapchana phangda mongda thabak selen ba to ba haibe sisu sarkar gi maje gi afaba vision lebagi mong amani adegi mu amana aujik sarkar gi mi lobada karmachari lobada akoi shuru muru gi thabak tawi haibasi adum nganai sarkar gi oiba position budi madudi no adu leite akoi onabe minister hai akoi adu mek leradi akoi madu chapchana action longni dadi tongni haiba aji praja sing marata ngana poni adu maduma khoigi khudam chagam leiba kanu budi nati adagi mu amatang se ina thamjini muda akhoi common man singna ngasi sarkar gi loising da chalaga magi darkar leba document sing karika lawba chatpasi akhoi sarkar na budi waragi khudong chanamni haidana online gi khuthangda pire tawre de haiba aduga online de apply tawragasu madu thabugon onthongna hanabada chalaga unarubam ni darkar leba moi unaruba haibisi isamjamna hi hello aigi dosi tharo aduna te
मोगी न पांबा OBC सर्टिफिकेट इनकम सर्टिफिकेट आगांग सिंग महिरोई सिंगी मसी लौन होना मतमदा ऑनलाइन की खुथांग यारे है जो खंगजदबना अयामबनिना खंगा भावदसु खंगा भावदसु ऑनलाइन दे अप्लाई तरोनी अदु तरो मतुंगदा मोइना असोमदगी कंफर्म तोरकांदा मोगी बटन का अदु मेन तोरिबा ऑफिस कर्मचारी दुना कंप्यूटर की सुई बटन दु टेक नमका क्लिक तोरकांदा सोमदा एंगोंदा तक फंगदुनीबा आर मसी तोबुदा मतमना संगबा है असोमदा उनरुद्रिगे सो आईगी युमदा आईगी कंप्यूटर दुदा थारकबा असी यावी अदुना मतंगसिदा आइना थमजे आई प्रजासिंदा अपील तोनिमसे कदोगेबु असी अदुम अखोय खुदिमुना अयाम थेंगनरिबा कनो अमनेबा अदुना मसिदा अदुंबा मपुजें सेंगदबा कर्मचारी माहे उनद्रिगे खुदे सुंगद्रिगे तोगदबा कांगुदो मसी अखोय मोइना पांबा डिमांड सुम पीरेबगी महुता अखोय मसी मखोयबु परातंबिबा दरकार लई मखोय अखोय फजबो वहाइना अखोय ngang sakdana मखोयजी प्रजागी मनाइनी पब्लिक सर्वेनी अदुना मसी मखोयना तौरिबा कनोसी लाली हैबसे अखोय मोइना हैबदा अंगजी हा हैना तौबुई मुता मखोयसु अखोय प्रजा मोइना प्रजागी कनोसी पांगन शक्ति पुथोक्तना खनो हाइबा नते अदुबो मजु फजना अखोय हाइनबगी कनोसी तौबु चुमी अदु अखोय नसे ngasi अखोय मी तराना मदु मोइना हैबा डिमांड दु पीद्रे अखोय ngangnare अदु नोंगालगना कुन्ना मथंगदा चामना अखोय खुदि अयामना मसी यादे हाइबा खंगगदी अहोंबा अमदी लाक्तोरिबनी आदि कनो तोद्रगसु प्रजाना अंतोद्रगसु सरकार की शासन तौबुदु यारिबा कर्मचारी सिंगना मथोंग जादबा थबक तौरगसु प्रजा सिंगना मदु रेसिस्ट तौबा मतंगाय फदबा लई आदो मसी तौरग असमायना अखोय तौरगदी अखोय मसागी अफबा विजन लेबा पॉलिटिशियन सिंग ना मदु थबक तौरनबु होनबदसु असुमायना प्रजा सिंगदगिसु कोई रेसिस्ट तौबु यादबा यादे हाइबसे मसी तौबुगी कनोसी लागदी कोई अहोंबा मदी लाकु nguni hena I thamjage मथंग सी आई कोई CPM दा लाक्सगे ओजा मसिगी अकोय हुजिक the political vision sida view sida lairis Manipur da कोई resource in the society power governance karigumba hairiba resource in the society or power governance masi punamak sing sigi punsanba statement sing kudam moina hojik ekoi unrest wariba Manipur land sida governance paibiriba sing sina masi manung di yauriba MLA dagina minister dagina chief minister phoba yaurakanda masi wafam khara miyam da haiba matamda miyam da address tawba matamda miyam na masibu amuk criticize tawrakanda ekoi gi wafam se kayamna regional oibano reasonable oibano oidabano maram chabano sadabano masi haidu urakanda ekoi da mina kari na hairakpa yari khudam oina ekoi Manipur da thoklibe irang mayon khudingmak yengduna central lengakna loisnaba honari na ngasai Minister of Development ki Union Minister Jyotir Aditya Scindia na phongok pawa phomdo jana ngasai thambibuda adum yawre aduga people singnasu Manipur thoklibe irang mayon khudingmak center na yengduna akhoi khudingmak yengduna central lengakna loisnaba honari haraga ngasai Masidai sidai koi resource in the society, madugi power, state government gi governance gi masigi tawgada function development punamak sing sida ai koi tha tarani pan chahi da kaya chang ka doino khangdaba tam dum loisala ka doira khangdaba suma situations la kanda India gi countries gi manung da dilai ba state gi people sing future generate oigada ba punamak sing sina kadom da changa kadage karam khongthang thang kadage haibasi achau wahang amoina ngasigi kogi Indian citizen amoina lairiba Manipur gi people sing sida hangnariba wahang amakangni swai matang sta kamai thami Maharaji ya nungai na yoji ge good governance gi yaus leido good governance leirekta dana ne khoi la boi kamuna good governance party ge le leisi asi nungai bamne asna aidi kenoni moi du sakut pa sakut tabin na deko Prajana good governance electric na koi larner yama gumni su yauri moi jumana jen se ke laban president oi bane aduna ai su yin kan akoi na pami prajana pami apa sakar sasan ji ne ba akoi ram raije ga haidana ko ram raije se magi keno si mai nupi si mayam na sita se ke gi haina ba gi mo to da mai itana magi keno tawri bane ba taste tawri bane ba aduna
ꯑꯗꯨꯒꯤ ꯁꯥꯁꯟꯗꯨꯅꯦꯕ ꯃꯌꯥꯝꯅ ꯑꯐꯕ ꯁꯥꯁꯟꯗꯨꯅꯦ ꯄꯥꯝꯃꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯅ ꯑꯗꯨꯒꯨꯝꯕꯁꯦ ꯑꯝꯇ ꯇꯧꯗꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯀꯥꯡꯕꯨꯁꯤꯅ ꯃꯣꯏꯅ ꯁꯧꯒꯠꯄ ꯐꯠꯇꯕ ꯇꯧꯕ ꯀꯥꯡꯕꯨꯁꯦ ꯁꯨꯝ ꯁꯧꯒꯠꯄ ꯑꯗꯨꯅ ꯐꯠꯇꯕ ꯁꯨꯝ ꯁꯧꯒꯠꯂꯦ ꯀꯗꯥꯏ ꯒꯨꯗ ꯒꯕꯔꯅꯦꯟꯁꯅꯣ ꯑꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯊꯤꯀꯥꯒꯤꯗ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯄꯩꯁꯥ ꯄꯥꯏꯕ ꯉꯥꯛꯇꯅꯦꯕ ꯊꯤꯀꯥꯗꯥꯔ ꯃꯌꯥꯝꯁꯦ ꯃꯈꯣꯏꯐꯧ ꯁꯣꯁꯤꯌꯦꯜ ꯌꯨꯅꯤꯌꯟ ꯁꯦꯝꯒꯠꯂꯕꯅꯦꯕ ꯃꯣꯏꯗ ꯊꯤꯀꯥ ꯐꯪꯉꯛꯇꯕ ꯑꯗꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗ ꯃꯣꯏꯗ ꯄꯤꯕꯤꯌꯨ ꯍꯥꯏꯔꯕꯅꯦꯕ ꯃꯄꯥꯟꯒꯤ ꯀꯝꯄꯦꯅꯤ ꯄꯤꯕꯤꯅꯕ ꯃꯇꯝꯗ ꯌꯦꯡꯀꯥꯟꯗ ꯃꯄꯥꯟꯒꯤ ꯀꯝꯄꯦꯅꯤꯁꯨ ꯑꯐꯕ ꯌꯥꯎꯔꯝꯒꯅꯤ ꯃꯇꯝ ꯑꯗꯨꯕꯨ ꯃꯣꯏꯗꯨ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯅꯥꯅꯣ ꯔꯨꯂꯤꯡ ꯄꯥꯔꯇꯤꯁꯤꯒꯤ ꯁꯔꯀꯥꯔꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦ ꯑꯃꯅ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨꯅ ꯌꯦꯡꯀꯥꯟꯗ ꯐꯟ ꯄꯨꯁꯜꯂꯦ ꯃꯣꯏ ꯑꯣꯏꯔꯝꯕ ꯑꯗꯨꯅ ꯑꯗꯩ ꯌꯦꯟꯊꯣꯛꯅꯔꯦ ꯃꯣꯏ ꯑꯣꯏꯔꯝꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯝ ꯀꯌꯥ ꯑꯃ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯑꯕ ꯕꯤ ꯖꯦ ꯄꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯨꯔꯗꯤ ꯃꯣꯏ ꯄꯤ ꯍꯥꯏꯔꯛꯀꯅꯤ ꯃꯣꯏ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯃꯤꯁꯤꯡꯅ ꯍꯥꯏꯔꯨꯔꯗꯤ ꯃꯣꯏꯒꯤ ꯑꯣꯏꯔꯁꯨ ꯄꯤꯗꯦ ꯍꯥꯏꯔꯛꯀꯅꯤ ꯐꯪꯗꯦ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯆꯦꯗꯗꯤ ꯐꯖꯕ ꯉꯁꯥꯏꯒꯤ ꯒꯨꯗ ꯒꯕꯔꯅꯦꯟꯁꯁꯦ ꯆꯦꯗ ꯐꯖꯕ ꯈꯛꯇ ꯅꯠꯇꯦꯕ ꯃꯥꯏ ꯑꯦꯛꯇꯤꯚꯤꯇꯤꯁꯨ ꯐꯖꯔꯀꯥꯟꯗ ꯒꯨꯗ ꯒꯕꯔꯅꯦꯟꯁ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯗꯨꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯌꯥꯝ ꯁꯣꯟꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯌꯥꯝ ꯁꯣꯟꯕ ꯍꯥꯏꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯉꯁꯥꯏꯒꯤ ꯍꯥꯎꯁꯤꯡꯒꯤ ꯁ꯭ꯀꯤꯝ ꯑꯃ ꯑꯋꯥꯖ ꯌꯣꯖꯅꯥ ꯀꯩꯅꯣꯁꯤꯗ ꯌꯥꯎꯔꯤꯁꯤ ꯆꯍꯤ 4ꯒꯤ ꯃꯃꯥꯡꯗ ꯁꯥꯈꯤꯕ ꯌꯨꯝꯗꯣ ꯂꯣꯏꯗ꯭ꯔꯤꯑꯕ ꯑꯩ ꯅꯛꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯩꯅꯣꯔꯛꯇ ꯂꯩꯔꯤꯕ ꯑꯩꯁꯦ ꯑꯩꯒꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯗ ꯁꯥꯕ ꯋꯥꯗꯅ ꯂꯩꯔꯤꯑꯕ ꯍꯧꯖꯤꯛ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯁꯤꯖꯟ ꯀꯌꯥ ꯑꯃ ꯃꯈꯣꯏꯗ ꯅꯣꯡ ꯆꯨꯕꯒꯤ ꯑꯋꯥꯕ ꯑꯃ ꯇꯧꯔꯤ ꯑꯗꯒꯤ ꯃꯔꯥꯅꯥꯏ ꯄꯩꯁꯥ ꯄꯥꯏꯖꯔꯒꯅ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯣꯏ ꯁꯥꯒꯠꯂꯛꯄ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯗ ꯄꯩꯁꯥ ꯊꯥꯗꯣꯛꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯚꯥꯔꯠ ꯁꯔꯀꯥꯔ ꯁꯤ ꯑꯃꯔꯣꯝꯗꯗꯤ ꯐꯩ ꯍꯥꯏꯖꯒꯦ ꯃꯈꯣꯏꯅ ꯊꯥꯗꯣꯔꯛꯄ ꯄꯩꯁꯥꯁꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯌꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯌꯥꯗꯕ ꯑꯗꯨꯅ ꯃꯗꯨꯒꯤ ꯂꯨꯄꯥ 1,00,000 ꯐꯪꯒꯗꯧꯕꯁꯤda ꯂꯨꯄꯥ ꯈꯔ ꯑꯃꯨꯛ ꯄꯩꯁꯥ ꯆꯥꯕ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯃꯗꯨꯁꯨ ꯇꯪꯈꯥꯏ ꯑꯃ ꯄꯤꯕ ꯇꯪꯈꯥꯏꯗꯨꯅ ꯑꯃꯨꯛ ꯂꯣꯏꯁꯤꯟꯗꯕ ꯃꯊꯪꯗꯗꯤ ꯃꯣꯏꯅ ꯄꯩꯁꯥꯗꯣ ꯐꯖꯅ ꯄꯤꯔꯛꯇꯕꯅꯤꯅ ꯌꯨꯝꯗꯨ ꯁꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯗꯨꯒꯤ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯒꯤꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯎꯔꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯦ ꯑꯩꯈꯣꯏ ꯒꯨꯗ ꯒꯕꯔꯅꯦꯟꯁ ꯂꯩꯇꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯁꯦ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏ ꯑꯦ ꯗꯤ ꯁꯤꯒꯤ ꯍꯥꯏꯔꯣ ꯑꯗꯒꯤ ꯂꯣꯀꯦꯜ ꯁꯦꯜꯐ ꯒꯣꯚꯔꯟꯃꯦꯟꯒꯤ ꯇꯥꯎꯟꯒꯤ ꯅꯒꯔ ꯄꯟꯆꯥꯌꯠꯀꯤ ꯑꯃꯇ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯗꯨ ꯒꯨꯗ ꯒꯕꯔꯅꯦꯟꯁ ꯂꯩꯇꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯅ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯥꯁꯟꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯅꯕ ꯍꯥꯟꯅ ꯂꯩꯔꯝꯕ ꯏꯕꯣꯕꯤ ꯁꯔꯀꯥꯔꯁꯤ ꯌꯥꯝ ꯐꯠꯇꯦꯅ ꯃꯌꯥꯝ ꯍꯥꯏꯅꯩ ꯑꯗꯨ ꯃꯗꯨꯅ ꯍꯦꯟꯅ ꯐꯒꯠꯂꯛꯄꯒꯤ ꯀꯝꯄꯦꯔꯤꯖꯟ ꯇꯧꯗꯅ ꯂꯩꯔꯛꯄ ꯑꯗꯨ ꯏꯕꯣꯕꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯏꯊꯣꯛꯑꯝꯕ ꯄꯩꯁꯥꯁꯤꯡꯗꯣ ꯃꯗꯨ ꯃꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯦ ꯉꯝꯗ꯭ꯔꯤꯕ ꯍꯧꯖꯤꯛꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯅ꯭ꯌꯨ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤ ꯃꯌꯥ ꯁꯥꯔꯤꯁꯦ ꯃꯁꯤ ꯏꯕꯣꯕꯤ ꯃꯇꯝ ꯁꯥꯔꯝꯕꯅꯤ ꯍꯧꯖꯤꯛ ꯆꯍꯤ 10 ꯍꯦꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯕꯤ ꯖꯦ ꯄꯤꯅ ꯄꯥꯏꯔꯤꯁꯦ ꯆꯍꯤ 9 ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯅꯃꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦꯕ ꯃꯁꯤꯗ ꯍꯣꯡꯖꯤꯟꯕ ꯉꯝꯗ꯭ꯔꯦꯕ ꯁꯦꯀ꯭ꯔꯦꯇꯔꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯕꯗ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯒꯤ ꯍꯦꯛ ꯇꯧꯕꯗ ꯃꯈꯣꯏꯅ ꯍꯥꯏꯔꯝꯗ꯭ꯔꯣ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯥꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯩ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯁꯤ ꯁꯦꯝꯒꯅꯤꯅ ꯁꯦꯝꯃꯕꯨ ꯏꯅꯤꯡꯉꯦꯕ ꯍꯧꯖꯤꯛ ꯑꯝꯇ ꯌꯥꯗ꯭ꯔꯦꯕ ꯂꯝꯕꯤꯗꯣ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯂꯝꯕꯤꯁꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯩꯈꯣꯏ 5-6ꯁꯤ ꯑꯌꯥꯝꯕ ꯂꯝꯕꯤꯁꯤ ꯆꯠꯅꯗ꯭ꯔꯕꯅꯦꯕ ꯍꯥꯏꯗꯤ ꯃꯁꯤꯡ ꯍꯟꯊꯔꯕꯅꯦꯕ ꯂꯝꯕꯤ ꯆꯠꯄꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯀꯥꯟꯗ ꯒꯨꯗ ꯒꯕꯔꯅꯦꯟꯁꯁꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯒꯨꯗ ꯒꯕꯔꯅꯦꯟꯁ ꯂꯩꯇꯗꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯔꯟꯖꯤꯠ ꯍꯥꯏꯔꯤꯕ ꯔꯤꯁꯣꯔꯁꯁꯦ ꯀꯩ ꯂꯣꯏꯅꯃꯛꯇꯣ ꯐꯔꯛ ꯇꯥꯔꯛꯀꯗꯣꯏꯅꯦꯕ ꯂꯥꯟ ꯂꯣꯏꯅ ꯃꯤꯁꯌꯨꯁ ꯇꯧꯔꯛꯀꯗꯧꯔꯤꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯒꯤ ꯍꯥꯏꯔꯒ ꯂꯝꯕꯤꯁꯤ ꯁꯦꯝꯕ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕꯤꯌꯨ ꯑꯣꯄꯣꯖꯤꯁꯟꯅ ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯨꯒꯨꯅꯨꯗ ꯂꯩꯔꯤꯕ ꯂꯝꯕꯤꯁꯦ ꯐꯖꯅ ꯁꯦꯝꯕꯤꯗ꯭ꯔꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯉꯒ ꯈꯨꯟꯗ꯭ꯔꯥꯛꯄꯝꯗ ꯐꯖꯅ ꯁꯦꯝꯗ꯭ꯔꯦ ꯂꯝꯕꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯁꯥꯏꯠ ꯈꯔ ꯇꯧꯖꯕꯒꯤ ꯋꯥꯅꯤꯀꯣ ꯑꯗꯨꯅ ꯂꯝꯕꯤ ꯊꯣꯡꯁꯤꯗꯤ ꯕꯤ ꯖꯦ ꯄꯤꯒꯤ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯃꯥꯜꯍꯜꯂꯝꯃꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯍꯥꯏꯅꯕ ꯂꯩꯗꯅꯀꯣ ꯊꯥꯕꯜ ꯆꯣꯡꯕꯗ ꯑꯩꯈꯣꯏꯒꯤ ꯐꯖꯩꯌꯦꯗꯅ ꯆꯠꯂ ꯅꯣꯡꯉꯥꯜꯂ ꯃꯃꯥꯏꯗꯨ ꯊꯤꯔꯝꯃꯦ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯇꯥꯕ ꯈꯛꯇ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯣꯏꯁꯤꯗꯤ ꯈꯤꯇꯪ ꯁꯦꯡꯗꯣꯛꯑ ꯑꯗꯨꯅ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯒꯨꯗ ꯒꯕꯔꯅꯦꯟꯁꯁꯦ ꯂꯩꯇꯕꯁꯤꯅꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯃꯨꯛꯀꯁꯨ ꯒꯨꯗ ꯒꯕꯔꯅꯦꯟꯁ ꯄꯥꯔꯇꯤ ꯊꯣꯛꯏꯁꯦ ꯑꯩꯗꯤ ꯃꯗꯨꯒꯤ ꯁꯔꯀꯥꯔꯁꯤꯒꯤ ꯔꯤꯑꯦꯛꯁꯟꯅꯦꯅ ꯈꯜꯂꯦꯕ ꯀꯪꯒ꯭ꯔꯦꯁꯅ ꯄꯥꯏꯔꯤꯉꯩꯗ ꯃꯗꯨ ꯁꯦꯝꯃꯝꯗꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯈꯜꯂꯛꯏ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯥꯁꯟ ꯐꯖꯅ ꯇꯧꯗꯕ ꯑꯗꯨꯒ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯃ ꯃꯅꯤꯄꯨꯔꯅ ꯐꯔꯦ ꯍꯥꯏꯕꯁꯤ ꯂꯩꯇꯕ ꯑꯗꯨꯒ ꯂꯅꯥꯏ ꯐꯖꯔꯛꯄ ꯃꯤꯗꯗꯤ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯅ ꯃꯗꯨ
ꯃꯈꯣꯏꯅ ꯃꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨ ꯂꯩꯔꯤꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯥꯏꯔꯦꯟ ꯍꯥꯏꯈꯤꯗꯨꯅꯦꯕ ꯂꯣꯟꯁꯨ ꯑꯩꯈꯣꯏꯒꯤ ꯄꯤꯕ ꯌꯥꯕ ꯃꯤꯗ ꯄꯤꯗꯕ ꯄꯤꯔꯣꯏꯗꯕ ꯃꯤꯗ ꯄꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯕꯦꯡꯛꯅ ꯑꯩꯈꯣꯏꯒꯤ ꯑꯦꯇꯦꯁ ꯇꯧꯈꯤꯕ ꯌꯥꯝ ꯌꯥꯎꯔꯦꯗꯅ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯁꯤ ꯇꯧꯔꯛꯏꯁꯦ ꯑꯩꯈꯣꯏ ꯂꯥꯟꯅꯦꯅ ꯈꯪꯉꯝꯒꯅꯤ ꯃꯗꯨꯒꯤ ꯊꯦꯡꯅꯔꯝꯒꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯂꯥꯟꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯄꯤꯁꯜꯂꯨꯔꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯀꯔꯕꯥꯔ ꯇꯧꯕ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯃꯤꯅꯁꯨ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯒꯤ ꯑꯆꯧ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯈꯔꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯂꯤꯡꯈꯠꯂꯤꯕꯁꯨ ꯍꯥꯏꯔꯛꯀꯅꯦꯕ ꯃꯣꯏꯁꯦ ꯍꯥꯟꯅ ꯇꯥꯜꯂꯕ ꯄꯩꯁꯥꯗꯣ ꯑꯝꯇ ꯌꯧꯗ꯭ꯔꯦꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯐꯤꯕꯝ ꯑꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯧꯔꯤꯁꯦ ꯀꯩꯅꯣꯗ ꯂꯩꯕꯥꯛꯁꯦ ꯌꯥꯝ ꯊꯤꯅ ꯃꯃꯥꯏ ꯑꯃꯔꯣꯝꯗ ꯂꯩꯗꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯒꯦ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯣꯖꯥ ꯀꯦꯁ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯂꯩꯕꯥꯛ ꯑꯃ ꯇꯪꯗꯨ ꯂꯩꯇꯥꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯔꯥꯏꯠ ꯇꯨ ꯖꯁꯇꯤꯁꯀꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯕꯁꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯗꯨꯝ ꯍꯥꯏꯖꯔꯒ ꯂꯩꯕ ꯄꯣꯠꯅꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯑꯣꯐ ꯗ ꯂꯣꯂꯦꯁ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯔꯥꯏꯠ ꯇꯨ ꯖꯁꯇꯤꯁꯁꯤ ꯑꯩꯈꯣꯏ ꯐꯪꯉꯛꯇꯕ ꯃꯇꯝꯗ ꯃꯁꯤ ꯋꯥꯔꯛꯀꯗꯧꯔꯤꯕ ꯑꯗꯨꯒ ꯈꯨꯗꯤꯡꯃꯛꯇ ꯉꯁꯥꯏ ꯃꯊꯛꯇ ꯄꯟꯖꯔꯤꯕ ꯂꯤꯕꯔꯇꯤ ꯏꯀ꯭ꯋꯦꯂꯤꯇꯤ ꯔꯥꯏꯠ ꯑꯦꯟ ꯖꯁꯇꯤꯁ ꯔꯤꯁꯣꯔꯁ ꯏꯟ ꯗ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯄꯋꯥꯔ ꯒꯕꯔꯅꯥꯟꯁ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯐꯦꯜ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯃꯁꯤꯁꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯄꯨꯝꯅꯃꯛꯅ ꯑꯗꯨꯝ ꯈꯪꯅꯕ ꯌꯥꯅꯕ ꯋꯥꯐꯝ ꯑꯃꯈꯛꯁꯨ ꯑꯣꯏꯗꯅ ꯂꯩꯔꯤꯕꯅꯤ ꯑꯗ ꯑꯣꯖꯥꯗ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯂꯥꯔꯅꯦꯠ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯣꯂꯦꯁ ꯁ꯭ꯇꯦꯠꯁꯦ ꯑꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯤ ꯎꯅꯔꯤꯕ ꯈꯪꯅꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯣ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯀꯥꯎꯐꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯀꯥꯎꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯂꯣꯂꯦꯁ ꯁ꯭ꯇꯦꯠꯁꯤ ꯑꯣꯏꯗꯅ ꯃꯇꯝ ꯁꯥꯡꯅ ꯂꯩ ꯇꯥꯔꯒꯗꯤ ꯈꯨꯟꯅꯥꯏꯔꯣꯜꯁꯤ ꯀ꯭ꯔꯥꯏꯝꯁꯤ ꯉꯁꯥꯏ ꯃꯃꯥꯡ ꯍꯧꯒꯠꯂꯛꯄꯗ ꯌꯥꯎꯈꯤꯕ ꯅꯣꯏꯁ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯆꯨꯋꯦꯁꯟ ꯑꯦꯟ ꯗ ꯁꯣꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯤ ꯀ꯭ꯔꯤꯌꯦꯠ ꯇꯧꯁꯜꯂꯛꯇꯅ ꯀ꯭ꯔꯥꯏꯝꯁꯤ ꯃꯊꯪ ꯃꯊꯪ ꯂꯥꯛꯈ꯭ꯔꯒꯗꯤ ꯈꯨꯟꯅꯥꯏꯔꯣꯜꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯅꯤꯡ ꯍꯟꯗꯅ ꯆꯠꯂꯛꯄ ꯌꯥꯕꯒꯤ ꯑꯦꯔꯤꯌꯥꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯆꯨꯝꯃꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯕꯗꯤ ꯁꯃꯥꯖꯗꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯔꯣꯏ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯌꯥꯝ ꯑꯃ ꯂꯤꯡꯈꯠꯂꯤ ꯁꯦ ꯍꯥꯏ ꯀꯣꯔꯠ ꯂꯩꯔꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯔꯠ ꯗꯤ ꯁꯦꯁꯟ ꯖꯖ ꯑꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯖꯖ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯖꯁꯇꯤꯁꯁꯤ ꯐꯖꯅ ꯗꯦꯂꯤꯚꯔ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯃꯤꯁꯟ ꯐꯣꯔ ꯋꯨꯃꯦꯟ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯃꯤꯁꯟ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯥꯏꯜ ꯔꯥꯏꯠ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯃꯤꯁꯟꯁꯤꯡ ꯀꯔꯤꯁꯤꯡ ꯁ꯭ꯇꯦꯇꯨꯇꯔꯤ ꯕꯣꯗꯤ ꯃꯌꯥꯝ ꯑꯃ ꯂꯤꯡꯈꯠꯇꯅ ꯂꯩ ꯑꯗꯨꯕꯨ ꯃꯁꯤ ꯂꯤꯡꯈꯠꯂꯤꯕꯁꯤꯡ ꯑꯁꯦ ꯅꯤꯡꯊꯤꯖꯅ ꯃꯊꯧ ꯇꯧꯕ ꯑꯗꯨꯒ ꯃꯗꯨꯗ ꯂꯩꯐꯝ ꯊꯣꯛꯄ ꯀꯩꯅꯣꯁꯤꯡ ꯐꯖꯅ ꯂꯩꯍꯟꯕ ꯍꯥꯏꯗꯤ ꯀꯔꯃꯆꯥꯔꯤ ꯃꯁꯤꯡ ꯑꯗꯨꯒ ꯃꯥꯒꯤ ꯃꯗꯨꯗ ꯂꯩꯒꯗꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯀꯔꯤꯁꯤꯡ ꯃꯁꯤ ꯅꯤꯡꯊꯤꯖꯅ ꯄꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠ ꯃꯌꯥꯝ ꯑꯃ ꯂꯤꯡꯈꯠꯂꯦ ꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯍꯥꯟꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯀꯣꯔꯠꯁꯤ ꯐꯦꯃꯤꯂꯤ ꯀꯣꯔꯠ ꯃꯅꯤꯄꯨꯔꯅ ꯑꯃꯈꯛꯇꯃꯛ ꯂꯩꯔꯝꯃꯤ ꯐꯦꯃꯤꯂꯤ ꯀꯣꯔꯠꯁꯤ ꯃꯁꯤꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯄꯥꯏꯁꯟꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯐꯦꯃꯤꯂꯤ ꯀꯣꯔꯠꯀ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯁꯦ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤ ꯀꯣꯔꯠꯇꯨꯗ ꯂꯥꯛꯀꯗꯕ ꯑꯗꯨꯅ ꯑꯊꯥꯞꯄ ꯑꯁꯦ ꯎꯈ꯭ꯔꯨꯜ ꯍꯥꯏꯔꯣ ꯖꯤꯔꯤꯕꯥꯝ ꯍꯥꯏꯔꯣ ꯀꯔꯤ ꯍꯥꯏꯔꯣ ꯃꯁꯤꯅꯗꯤ ꯐꯦꯃꯤꯂꯤ ꯀꯣꯔꯠꯇ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯩ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯦꯃꯤꯂꯤ ꯀꯣꯔꯠꯇꯨ ꯐꯦꯃꯤꯂꯤ ꯀꯣꯔꯠ ꯕꯤꯁꯅꯨꯄꯨꯔ ꯐꯦꯃꯤꯂꯤ ꯀꯣꯔꯠ ꯊꯧꯕꯥꯜ ꯐꯦꯃꯤꯂꯤ ꯀꯣꯔꯠ ꯑꯗꯨ ꯑꯩꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯖꯒꯥꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯀꯣꯔꯠꯁꯤꯡꯁꯤ ꯊꯝꯃꯛꯏ ꯑꯗꯒꯤ ꯑꯗꯨ ꯊꯝꯃꯛꯑꯕꯁꯨ ꯃꯁꯤ ꯀꯣꯔꯠ ꯑꯃ ꯂꯩꯔꯦ ꯃꯗꯨꯒꯤ ꯖꯖ ꯃꯥꯒꯤ ꯀꯔꯃꯆꯥꯔꯤꯁꯤꯡ ꯃꯗꯨ ꯂꯣꯏ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯊꯝꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯖꯖꯗꯨꯅ ꯍꯥꯟꯅ ꯑꯗꯨꯗ ꯂꯩꯕ ꯁꯦꯁꯟ ꯖꯖ ꯑꯃ ꯗꯤꯁꯇ꯭ꯔꯤꯛ ꯖꯖ ꯑꯃ ꯀꯔꯤ ꯑꯃ ꯅꯪꯅ ꯁꯤꯒꯤꯁꯨ ꯏꯟꯆꯥꯔꯖ ꯁꯤꯁꯨ ꯅꯪ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯨꯝꯕ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯇꯧꯏ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯗꯗꯤ ꯀꯥꯟꯅꯕꯗꯨ ꯆꯞ ꯆꯥꯅ ꯐꯪꯗꯕ ꯍꯥꯏꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯒꯗꯤ ꯊꯨꯅ ꯁ꯭ꯄꯤꯗꯤ ꯖꯁꯇꯤꯁꯁꯨ ꯐꯪꯕ ꯌꯥꯗꯣꯔꯤꯕ ꯑꯗꯨ ꯂꯩꯇꯕꯅꯤꯅ ꯐꯪꯗꯕ ꯑꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯤ ꯂꯩ ꯑꯗꯒꯤ ꯑꯁꯤꯃꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯖꯁꯇꯤꯁ ꯗꯦꯂꯤꯚꯔ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯋꯥꯌꯦꯜꯁꯪ ꯈꯛꯇꯅ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯔꯣꯜꯁꯨ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯔꯣꯜꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯄꯨꯂꯤꯁꯅ ꯉꯁꯥꯏꯒꯤ
ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯛꯑꯦ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯤꯡ ꯃꯤꯌꯥꯝ ꯐꯥꯒꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯀꯣꯔꯠꯇ ꯄꯨꯊꯣꯛꯑꯦ ꯃꯇꯝ ꯆꯥꯅ ꯉꯁꯥꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯒ ꯃꯗꯨ ꯐꯥꯏꯅꯦꯜ ꯔꯤꯄꯣꯔꯠ ꯊꯥꯒꯠꯇꯅ ꯃꯇꯝ ꯆꯥꯅ ꯊꯥꯒꯠꯂꯕꯗꯤ ꯃꯗꯨ ꯕꯤꯆꯥꯔ ꯇꯧꯕꯗꯁꯨ ꯊꯨꯅ ꯇꯧꯕ ꯉꯝꯗꯣꯔꯤꯕꯅꯤ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯂꯤꯁꯥꯡꯁꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈꯤꯕ ꯆꯥꯔꯖꯁꯤ ꯊꯥꯒꯠꯇꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯂꯣꯏꯁꯤꯟꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯉꯁꯥꯏꯒꯤ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯔꯤꯕ ꯃꯤꯗꯣ ꯃꯇꯝ ꯆꯥꯅ ꯆꯥꯔꯖꯁꯤ ꯊꯥꯒꯠꯇꯔꯕꯅꯤꯅ ꯃꯤꯗꯣ ꯕꯦꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯖꯥꯃꯤꯟꯗ ꯍꯥꯏꯗꯤ ꯀꯣꯔꯠꯅ ꯃꯥꯒꯤ ꯊꯥ 3 ꯅꯠꯇ꯭ꯔꯒ ꯊꯥ 3 ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯇꯧꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯨꯒꯤ ꯁꯦꯔꯤꯌꯁꯅꯦꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁꯤꯃꯝ ꯄꯦꯔꯠ ꯑꯟꯗꯔ ꯇ꯭ꯔꯥꯏꯜ ꯄ꯭ꯔꯤꯖꯅꯔ ꯑꯃꯅ ꯐꯥꯔꯕ ꯃꯤ ꯑꯃꯅ ꯖꯦꯜꯗ ꯂꯩꯕ ꯌꯥꯕ ꯕꯤꯆꯥꯔ ꯆꯥꯔꯖꯁꯤ ꯊꯥꯒꯠꯇ꯭ꯔꯤꯉꯩꯗ ꯂꯩꯕ ꯌꯥꯕ ꯃꯇꯝꯁꯤ ꯑꯥꯏꯟꯅ ꯂꯦꯞꯄꯤ ꯅꯨꯃꯤꯠ ꯊꯥ 2ꯒꯤ 3ꯒꯤ 4 ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯇꯝꯗꯨ ꯂꯩ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯔꯖꯁꯤꯗꯣ ꯊꯥꯒꯠꯇ꯭ꯔꯕꯅꯤꯅ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯑꯦꯖ ꯑꯣꯐ ꯔꯥꯏꯠ ꯕꯦꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯖꯁꯇꯤꯁ ꯗꯦꯂꯤꯚꯔ ꯇꯧꯕꯗ ꯍꯔꯗꯜ ꯑꯃ ꯑꯣꯏꯍꯜꯂꯤ ꯑꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯅ ꯎꯖꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯕ ꯁꯦ ꯀꯅꯥꯒꯨꯝꯕ ꯁꯪꯁꯊꯥꯟ ꯑꯃꯅ ꯁꯤꯇꯤꯖ ꯄ꯭ꯔꯣꯇꯦꯁꯟ ꯇꯧꯔꯦ ꯅꯠꯇ꯭ꯔꯒ ꯂꯝꯕꯤꯗ ꯔꯦꯂꯤ ꯃꯆꯥ ꯑꯃ ꯆꯠꯂꯦ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯦꯁ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯊꯣꯛꯑꯦ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯇꯧꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ ꯄꯨꯂꯤꯁꯅ ꯇꯧꯔꯤꯁꯤ ꯑꯗꯨꯝꯕ ꯀꯦꯁꯁꯤꯡ ꯊꯣꯛꯄꯗ ꯆꯨꯝꯃꯤ ꯈꯪꯗꯦ ꯂꯥꯜꯂꯤ ꯈꯪꯗꯦ FIR ꯑꯃꯇꯪ ꯁꯨꯡꯉꯨꯇꯣ ꯊꯛ ꯂꯧꯈꯠꯂ ꯊꯝꯃꯤ ꯑꯗꯨ ꯊꯝꯖꯤꯜꯂꯅꯤ ꯑꯗꯨ ꯃꯣꯏꯒꯤ ꯕꯣꯏꯗ ꯑꯗꯤ ꯐꯥꯏꯜꯗ ꯍꯥꯞꯆꯤꯜꯂ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨ ꯂꯥꯏꯔꯤꯛꯇ ꯍꯥꯏꯕꯗꯤ FIR ꯑꯃ ꯍꯦꯛ ꯂꯧꯈꯠꯄꯒ ꯋꯤꯗꯤꯟ 24 hours मधु पुलिस की वेबसाइट अपलोड तौगदबनी मधु दरकार लेबा प्रजा मयामना वेबसाइट चंगा येंगा खंगनबैदमक्ता अदु मोय तौदे तौदे अदुम थमदोरिमनी थमेरगा कनागुंबा अदु मी मा अखोगी खरा सरकार के मायक्ता ngangbबु ओरो अमबु ओरो अखोगी सरकारना कनो तौंदबा हाइदारेने हे मसी माई मोंग तौसी खरा लाक्सन दरकार लै हे खलगु मिकुपतो ngसाइगी ममंगदे FIR मैम लेना चानब कई लेरी थक चिंखपा नंग FIR सिगी मतुना फारे हाइबा अदुगा मधु ममंगदा आइनी मतुगिना अखोगी वेबसाइट हापतना प्रजासिना खंगनब होनखिब्रा तौरोय अदु तौरबदी FIR दु एसी लाली खोली न FIR दु क्वास तोनो बा आइगी थकता सुमना लेरमे मरम चादब अमा मसे कथब युहन मीदिनो को सजब सुयाइ दिनो को अदुगी खुदोंग चाबा लेति मरम मा खंगन मनतबनिना थानागी फाइल नु यावबनिना अदुम लेते मसिजु गुड गवर्नेंस की उनतनेबा अमनी अदि जस्टिस डिलीवर तौबदा अपन मपीबा मखल अमनी तमुंदु पुतु तबुताय मोय अदुना तसेंगा हारबा अदगी मु अखोगी स्टेट टू डेरी बॉडी सिंग अदि वुमन कमीशन अदगी चाइल्ड कमीशन ह्यूमन राइट कमीशन असिगी हजिसु ह्यूमन राइट कमीशन की मणिपुर स्टेट अखोई मणिपुर ह्यूमन राइट कमीशन की चेयरपर्सन लेते मेंबर अमुखक लै चेयरपर्सन मतम सुना पोथागरे अमा हापते असिसु थबक तौबदा अपन मपीबा मनी अदगी मु असिगुंबा मियोइसिंग कमीशन की मेंबर सिंग करीसिंग थौबसिंग असिसु सरकार नबुदी कमिटी सेमदना मदुगी सेलेक्शन कमिटी सेमदना खोतना अफबा मी हापिनेन हापा अदु थबक तौराकांददी थबक तौराकांददी ओनतेनबा थबक मयाम तौसिलकना मदु मु मीगी हक मांगबा थबक तौरइबनिना मोगी मथतमु हाई कोर्ट चतना खोतना चनबगी थबक ओहेनबा हनिमा मदु गुड गवर्नेंस की खुदम नतेबा हाइदी तसेंगना महि मना सिंबा लाइलासु हैबा आइन मुना खंबा मागी तमुतो मथोंग बजा खंबो ओरबदी मोगी कमीशनना अदु ताबु हुकुमगी मथक्ता हाई कोर्ट चैलेंज तौरो हेबा नियम चुनो तबु ओरगदी अदुना माना माना तगदबा थबक नतबदा ओनतनना तौसनबो ओरगदी से समना हेबदा ह्यूमन राइट कमीशन ओजोजी राइट वायोलेशन दु येंगमनी अदु माना मीगी पैसा तोनबगी थबकतु दरगा सम थारे ए मसी लाउ पैसा तोनबगी मा लाउ को समन थाउ लुतो कनुने पैसा थोबगी थबकती मीगी सिविल कोर्ट लेजरी कमिशनर ह्यूमन राइट कमीशन पैसा थोबो यादे हाई कोर्ट चैलेंज तौरी मोय उददु अदगी मीगी ममा पा खनबा हेक यावी मते मनावसिदा खनबा मत इमुंगनु खनबदा angang munaba id mamai manak te legedabani mapai manak legedabani na chingba he khana chenaba yawi
madu family court na wayan thuga tawi adu gi ona tenabada madu commissioner to thajilakpa ade commissioner kau adu anga pi me adu piro ada piro haibugumba mai mathong na mathong tokba asi tasengna afaba mi sarkar na khalama budi afaba haibudi mabujen semba aduga tobum mathong phajana khangba aina ya di haiba munna khangbo eradi torom da busu ya heba aduna oda sale matamahale di di mi dugi pasamangale matamahale wakhan wahale asi mayam si masina akogi justice deliver to guda akai piba awa piba haibudu weheli aduna aina thamjining bada leiriba kono khudimuk institution khudimuk se akoi afaba mi hapa loina ma maduda legedaba infrastructure sing darkar leba kono khudimuk lehinba haibasi tangai phadaba lei machi orakanda da akogi justice deliver to busu ngamduribani masi kanglup irang thokla no manam oidena ngasi akogi kanglup ani sigi khanari bani sigi marakta amana ki jaga da salaga case to bukho pusi sapanga manati ukil akoi marakta sungare akoi kasu atopa district salpada khudong jada ba lei khate moina su khisi da lakti asi khudong jada ba se kong na ba ngasi di akogi court khudimakta hybrid mode id physically salaga tawru suyaba adug online khutangda by through video conference madu tawna bai damakta madu darka infrastructure madu mari lenaba akogi khuju khulai khudimak court khudimakta install tawraga leirabani adu masi tawraga leirabasu akoi madu kanu khudimakta akogi court khudimakna haibasing ase akogi fully functional ohendaba mahum kharadana oiba mahum kharadana oidaba masi adum yawi ado masina su khugi justice deliver tawda khudong chadaba tholi aduna samna hajerbada justice delivery system si basi phange harabadi hariba karo mayam system mayam se masi fully functional oiba plus police ki chu mathau chu matawbu kalorana masi tawrgadi ekhoi praja singi na pamiba justice delivery system se masi fazana functional ohemba ngangani adu oiragadi akogi lawlessness aduga masana masabu kanu paiba ain passion ba haidi khudamon hairbada ngasi ain linkhatpa wail sangnataba atopa wail sang mayama ngasi praja singna asengba wail sangda ain linkhatpa wail sangna sapadati matam mangi aduga paisa tingba tabaksu horen hayang tarik adi hindi game le jai tarik pe tarik ana mogi film ki dialogue mo lebido adu main tawdana lei adu mota khogi shortcut method asina phare haina ngasi khalakpa praja sing marakta lai adu maram oidana adu lakugal lurena adu ma wayen thoga tawna ba adu ba jaga singsu adu linkhal eba masi afaba khudum amudinate adu masi punamukse masi sarkar ne yenga masi punamaki फाइनल बथबक तोबम तो बथबक तो बसुमी हने तोगे इरो लेबस दा वाजा शांता मिनिट अनि मनों दा हाबियु अखोगी हुजिकी outline the long term goals and what the organizations aspire to become in the future aduna अखोई इकौदगी लांजेलक्तना रिलिक्वियम द लेरकलिबी नुपिन हाई अखोई नुपी मन हाई नुपी सिंग हाई करी हाईगे बु कुमसी चहीगी निंगोल चाकोबद अखोई सरुक याजररोय युमदा हंजिल हनबिरो सेम न पीबा चाकोबगी खुदोलनि लौजगे मेगी अनि 2023 की लुहोंगलगा नोंगानबा मे अहुम 2023 की लांजेलक्तना रिलिफ कैंप त लेरकलिबी मुतुम बिजेतानसु कुमसीगी अखोइबु चाकौ बिरनु कुमसी सिगिदी अखोइबु चाकौ बिरनु हाइख्रे हाइबा वाफम सिनी अखोइ वाकट मिफम अमगी फोटो गा कोनना होयलन पाउदु यावरपनी सिगुम्बा वाफम सिंग असि फोंतोकनरकपसि थमोइदे यामना पैनिक ओइबा अखोइ आईडीपीएस इंटरनेट डिस्प्लेस पर्सन सिंग सिगी अखोइ मागी पेनदबा फोंतोकपगी एरिया अमा खंगेदुना outlines the long term goals masi si ngasai ojana thambi bada masi phangna bo hona ba matam da political vision si kitang asam na mieng ni yengaga masi gi waroi sin na lakpagi area si aikoi khuding maki thaudang lomin na bagi tangai phadaba lei habes kamai thambini political vision se hauji ruling keno se alliance se masi gi amta leite makoi na tawi tho bani aduna hauji ki huelam pau yauri ba hauji ki
ꯔꯥꯖꯤꯅ ꯇꯧꯔꯤ ꯑꯗꯨꯝ ꯈꯪꯉꯤ ꯃꯔꯝꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄ ꯍꯥꯏꯁꯤ ꯌꯥꯝ ꯑꯦꯛꯁꯄꯦꯟꯁꯤꯕ ꯑꯣꯏꯌꯦꯕ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯌꯨꯝꯗ ꯄꯣꯠ ꯄꯨꯗꯧꯔꯤꯅꯤ ꯈꯣꯠꯇꯧꯔꯤꯅꯤ ꯁꯦꯠꯀꯗꯕ ꯆꯥꯒꯗꯕ ꯂꯩꯇꯦꯡꯒꯤ ꯄꯣꯠꯂꯝ ꯆꯥꯒꯗꯕ ꯑꯃ ꯇꯧ ꯑꯗꯒꯤ ꯍꯧꯖꯤꯛ ꯀꯦꯕꯗ ꯂꯨꯄꯥ 3,000-4,000 ꯆꯪꯅꯔꯕꯅꯤ ꯐꯖꯕ ꯆꯠꯅꯕꯁꯤꯗ ꯈꯔ ꯃꯇꯝ ꯈꯔ ꯈꯛꯇꯤ ꯑꯣꯏꯔꯁꯨꯀꯣ ꯃꯗꯨꯒꯨꯝꯕ ꯂꯩꯇꯦ ꯑꯗꯣ ꯃꯥꯅ ꯌꯥꯝ ꯐꯖꯕ ꯑꯃ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯁꯦꯝꯅ ꯄꯤꯕ ꯈꯨꯗꯣꯜ ꯂꯧꯖꯒꯦꯅ ꯑꯗꯨꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯤꯔꯛꯄꯗꯨꯗꯤ ꯂꯧꯕ ꯇꯥꯏꯌꯦꯕ ꯃꯤ ꯑꯃꯅ ꯄꯤꯒꯦꯔꯥ ꯑꯃꯅ ꯂꯧꯕ ꯇꯥꯏ ꯑꯗꯨꯅ ꯁꯤ ꯌꯥꯝꯅ ꯐꯖꯕ ꯍꯧꯖꯤꯛꯀꯤ ꯁꯃꯥꯖꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯐ꯭ꯂꯤꯛꯁꯤꯒꯤ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯅ ꯊꯦꯡꯅꯔꯤꯕ ꯀꯩꯅꯣꯗꯣ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯀꯂꯝ ꯃꯆꯥ ꯑꯃꯗ ꯑꯩꯈꯣꯏ IDP ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯐꯣꯡꯗꯣꯛꯏꯗꯣ ꯁꯃꯥꯖꯁꯤꯒꯤ ꯃꯁꯛ ꯁꯦꯡꯅ ꯇꯥꯛꯄ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯗꯒꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯅ ꯄꯔꯥ ꯑꯃꯗꯤ ꯇꯝꯒꯗꯧꯕꯅꯤ ꯃꯗꯨꯅ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯖꯒꯦ ꯇꯧꯕꯇꯕꯨ ꯍꯥꯏꯗꯤ ꯃꯗꯨ ꯂꯩꯉꯥꯛꯇꯨ ꯄꯥꯏꯒꯗꯧꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯗꯨꯅ ꯐꯠꯇ꯭ꯔꯕꯗꯤ ꯃꯗꯨ ꯑꯩ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯌꯦꯡꯕ ꯀꯥꯟꯗ ꯄ꯭ꯔꯖꯥꯒꯤ ꯄꯦꯟꯅꯗꯕꯗꯣ ꯂꯥꯏꯟ ꯈꯔꯗ ꯐꯣꯡꯗꯣꯛꯏ ꯑꯗꯨꯒ ꯂꯥꯏꯟ ꯈꯔꯗꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯐꯣꯡꯗꯣꯛꯏ ꯑꯗꯨꯅ ꯃꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯩ ꯍꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ISCOM ꯗꯤꯁꯀꯁꯟ ꯇꯥꯏꯝꯅ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯄꯣꯂꯤꯇꯤꯀꯦꯜ ꯚꯤꯖꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯁꯤꯕꯨ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯦꯡꯁꯤꯟꯕꯤꯈꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯒꯦꯁꯁꯤꯡ ꯑꯣꯖꯥ ꯀꯦꯇ꯭ꯔꯤꯃꯌꯨꯝ ꯁꯥꯟꯇ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ CPM ꯑꯗꯨꯒ ꯑꯣꯖꯥ ꯔꯥꯀꯦꯁ ꯃꯩꯍꯧꯕꯝ ꯑꯦꯗꯚꯣꯀꯦꯠ ꯒꯦꯁ ꯑꯅꯤꯃꯛꯄꯨ ISCOM ꯗꯤꯁꯀꯁꯟ ꯇꯥꯏꯝ ꯃꯥꯏꯀꯩꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯒꯠꯆꯕ ꯏꯀꯥꯏ ꯈꯨꯝꯅ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ISCOM ꯗꯤꯁꯀꯁꯟ ꯇꯥꯏꯝ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯈꯤꯕ ꯈ꯭ꯋꯥꯏꯈꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯒꯠꯆꯕ ꯏꯀꯥꯏ ꯈꯨꯝꯅ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ꯈꯨꯔꯨꯝꯖꯔꯤ